Thokliba irang asi loisinnaba thabak paikhatnabagi point tara Yaoba Cherol ama Lok Sabha gi MP Dr Bimol Akoijam na Union Home Minister Amit Shah Da Peesinkhre. Home Minister Amit Shah da ikiba Cherol aduda tha tara taruk faraklaba irang asigi hana oiramba mawong amasung tha sige haukiba tang amadagi kuki militants singna drone bombing tawbaga loinana rocket bomb kapsilaktuna micham halakliba singi matangda pankhi. Masida natana miyoi lishing humfu hena lanjena duna relief camp singda lairiba asida thengnariba awaba singi matangda su paudamki amaromda Indian Union da tinkraba matung Manipur si laibak asigi saruk ama oina lairiba asida center na sungsoi soidana tawfam thokpa singi matangda su pankhi masiga loinana irang asi laksinduna loisinnaba paikhatpa yaba point taragi wafam Home Minister da thamki point tara adugi manungda yauriba sing adudi security forcing pukjel sengna amadi haisingna thabak tawhanba irang asida achanmira naina thabak tawba security force amadi agency sing khangdoktuna thigatpa identity politics tawduna state asigi manungda atopa administration ama thamnaba hotnabada athingbat kumja lisingani kulhumdoida Guwahati High Court ki hanagi Chief Justice Ajay Lambana Chairman oiduna semkriba inquiry committee ki report loisinduna Tinthadana puthokpa lanjenariba singi awa ana ningthina yengshinba makoibu hanagi mayum lamdamda hanjil handuna khunda leitanaba yanaba thabak paikhatpa National Highway singda ningthina pochai puthok pusin tawba yahanba irang asida illegal immigrant singna yomfam yawda wafam phongdoktuna politics tawriba si thingba shugi lairiba policy program sing ningthina yengsinduna masigi yanaba asina state asida hingsa amasung lona yadaba thabak sing pangthoknabagi maram oihandaba amasung miyanga wari watai sanaba yanaba thabak paikhatpa sina chingbani loinana Cherol asi Home Minister gi office na ningthina khanaduna thabak paikhalakani haibagi thajabasu MP na phongdokhi